Hello मैम अहमद मैम बुखुरुमजरी अगी चैनल सिबु नुंसिबिदुना मैमना सपोर्ट तौबिरमु सब्सक्राइब तौबिरमु अदुदि अइना ngasi yengjagadoриba se crush ki oina yengjarage मैम sigi ani sidagi apamba mamam khanbiro aduga sigi hana sigi lap sign je hana yengjarage मैम crush na kari khallige habdo aiga sukhang khangna daba mi du ki yengba oi targadi adudi sana daba oigani aduga aina khara khangba aina khara khanjaba aina masak khangba mi gi oirgadi adudadi dum yengbiba yagani aina kanano karino sukhang khangdabdo adugi damakta di sana raro aina khalliba aina khanjariba mahakna aigi damakta kari khallige habdo ado sisgini ko yengjarise dudi sigi ahambagi katse ahambase string hain thokle string haiba katse pangan thauna leiba thabak ama tawba matamda pangan thauna leina tawba adagi thabak tawba matamda adum aina tawge khaliba thabak se adum tawba ngamba dumaina oi haide aina khanjariba mahak se aina khanjariba mahak se sise adum masaje thabak am tawge hasu tawba ngamba mayuk yaba ngamba aduga tabakse tawba matamda adum phajana tawba ngamba masaje pangan thauna leina adum tabakse adum phajana tawba ngamba haidi wakhan khanbada aina karigumba wakhal ama khalle aina khalliba wakhanje adum aina khallijimak adum tawba ngamba aduga ani subagi sina khitangdi nungaitaba thokle habidi maga huji khangnariba mi jingmakta oiro maga khangnariba maga mi ama khangnaba leiramagazu maga khangnariba misiga saunaba nungainadaba adumaina thokpa aduga mina yengjanba maga khangnariba misida aina khanjariba misigi mise maga khangnaba mi leiramagadi mi leiramagadi moigi mamanabina yengjanba aduga mabani hujik khana chainaba thokpa adumaina oi aduga aroibagi jina aina matam kuina dagi khanjarakpa habadi aina khanjariba crush se aina hujik khanjariba wakhanjira khanjariba crush aina matam kuina dagi khanjarakpa magi damakta wakhanje dum wana ai karam kanda phongthokpa ngamdoino karam kanda mangonda haiba ngamdoino na khanba matam kuina dagi khanjarakpa
ꯃꯥꯒꯤꯗꯃꯛꯇ ꯋꯥꯖꯔꯛꯄ ꯑꯩꯅ ꯋꯥꯔꯤꯕ ꯈꯜꯂꯤꯕ ꯃꯌꯥꯝ ꯑꯁꯦ ꯑꯗꯨꯝ ꯐꯅ ꯑꯗꯨꯝ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯍꯟꯖꯒꯦ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯏꯁꯇ꯭ꯔꯦꯡ ꯍꯥꯏꯕ ꯀꯥꯔꯠꯁꯦ ꯁꯤꯁꯦ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯩꯅ ꯇꯧꯕ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯝꯗ ꯑꯣꯏꯔꯒꯁꯨ ꯐꯖꯅ ꯅꯨꯡꯁꯤꯅꯕ ꯃꯥꯅ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯈꯜꯂꯒꯁꯨ ꯑꯗꯨꯝ ꯐꯖꯅ ꯇꯧꯕ ꯉꯝꯕ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯀꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯐꯖꯅ ꯑꯩꯒꯤꯗꯃꯛꯇ ꯃꯥꯌꯣꯛ ꯌꯥꯕ ꯊꯦꯡꯅꯕ ꯉꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯃꯥꯒ ꯃꯤ ꯑꯇꯣꯞꯄ ꯈꯪꯅꯔꯝꯕ ꯂꯩꯔꯒꯗꯤ ꯑꯗꯨꯒꯤ ꯃꯤ ꯑꯇꯣꯞꯄꯁꯦ ꯑꯗꯨꯒ ꯑꯗꯒꯤ ꯃꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯕꯥꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯊꯣꯛꯍꯟꯕ ꯑꯗꯒꯤ ꯁꯥꯎꯅꯕ ꯈꯠꯅꯕ ꯊꯣꯛꯄ ꯑꯗꯩ ꯃꯕꯥꯅꯤꯃꯛꯇ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯈꯠꯅꯕ ꯁꯥꯎꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯊꯣꯛꯄ ꯍꯧꯖꯤꯛ ꯑꯗꯨꯒ ꯑꯔꯣꯏꯕꯒꯤꯁꯤꯅ ꯑꯩꯅ ꯃꯥꯒꯤꯗꯃꯛꯇ ꯌꯥꯝꯅ ꯈꯟꯖꯕ ꯋꯥꯖꯔꯛꯄ ꯃꯌꯥꯝ ꯑꯗꯨꯗꯣ ꯑꯗꯨꯝ ꯑꯩꯅ ꯈꯜꯂꯤꯗꯨꯃ ꯑꯗꯨꯝ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯃꯥꯁꯦ ꯍꯧꯖꯤꯛ ꯃꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯅ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯃꯊꯥ ꯁꯥꯕ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯄꯨꯕ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯝꯗ ꯑꯣꯏꯔꯒꯁꯨ ꯑꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯝꯗ ꯑꯣꯏꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯗ ꯃꯥꯁꯦ khitang ꯑꯋꯥꯕ ꯃꯊꯥ ꯁꯥꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯂꯥꯛꯀꯗꯧꯕ ꯁꯤꯒꯤ ꯀꯥꯔꯠꯁꯤꯅ ꯍꯥꯏꯁꯤꯅ ꯃꯥꯁꯦ ꯃꯀꯣꯛ ꯌꯥꯝꯅ ꯂꯩꯕ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯋꯥꯈꯜ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯁꯨ ꯋꯥꯈꯜ ꯈꯟꯊꯔꯒ ꯊꯕꯛꯁꯦ ꯇꯧꯕ ꯉꯝꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯃꯤ ꯑꯣꯏꯔꯒꯁꯨ ꯃꯥꯅ ꯑꯩ ꯃꯤ ꯑꯃ ꯑꯣꯏꯗ ꯌꯥꯗꯦꯅ ꯋꯥꯈꯜꯁꯤꯗ ꯆꯞ ꯌꯨꯡꯅ ꯈꯜꯂꯒꯗꯤ ꯋꯥꯈꯜꯁꯤ ꯃꯥꯅ ꯈꯟꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯊꯕꯛꯁꯦ ꯑꯗꯨꯝ ꯇꯧꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯀꯟꯕ ꯍꯣꯠꯅꯕ ꯀꯟꯕ ꯃꯤ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦꯅ ꯈꯟꯕ ꯑꯗꯨꯒ ꯑꯐꯕ ꯃꯤ ꯑꯃꯁꯨ ꯑꯗꯨꯝ ꯑꯣꯏꯕ ꯋꯥꯈꯜ ꯑꯗꯨꯝ ꯑꯐꯕ ꯑꯗꯩ ꯃꯤ ꯑꯐꯕ ꯃꯤ ꯑꯣꯏꯕ ꯑꯐꯕ ꯍꯥꯏꯕꯗꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯐꯖꯅ ꯋꯥꯈꯜꯁꯦ ꯈꯟꯊꯔꯒ ꯑꯗꯨꯝ ꯐꯖꯅ ꯇꯧꯕ ꯉꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯈꯤꯇꯪ ꯑꯁꯣꯏꯕ ꯍꯥꯏꯔꯒꯗꯤ ꯃꯥꯁꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯈꯤꯇꯪ ꯍꯦꯛ ꯏꯒꯣꯒꯨꯝꯕ ꯈꯤꯇꯪ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯑꯅꯤꯁꯨꯕꯒꯤꯁꯤꯅ ꯑꯩꯅ ꯈꯟꯖꯔꯤꯕ ꯃꯍꯥꯛꯁꯦ ꯁꯤꯁꯦ ꯑꯩꯒꯤꯗꯃꯛꯇ ꯂꯥꯛꯑꯣ ꯍꯥꯏꯕ ꯂꯩ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯂꯝꯕꯤꯗ ꯂꯥꯛꯑꯣ ꯍꯥꯏꯕ ꯑꯗꯨꯒ ꯂꯥꯛꯑꯒꯁꯨ ꯃꯥꯁꯦ ꯑꯗꯨꯝ ꯁꯤꯁꯤꯒ ꯍꯥꯏꯐꯦꯠꯇꯤ ꯃꯥꯟꯅꯩ ꯂꯥꯛꯑꯒꯁꯨ ꯃꯥꯁꯦ ꯁꯤ ꯊꯥꯡ ꯄꯥꯏꯕꯅꯤꯅ ꯃꯥꯁꯦ ꯂꯣꯏꯅꯕ ꯃꯇꯝꯗ ꯐꯖꯅ ꯍꯩꯁꯤꯡꯅ ꯂꯣꯏꯅꯕꯤꯕ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗ ꯑꯗꯨꯝ ꯉꯥꯛꯅ ꯆꯠꯄ ꯑꯗꯨꯒ ꯈꯤꯇꯪꯗꯤ ꯑꯗꯨꯝ ꯁꯥꯎꯒꯟꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯂꯣꯏꯅꯕ ꯃꯇꯝꯗ ꯑꯩꯅ ꯐꯖꯅ ꯍꯩꯅ ꯁꯤꯡꯅ ꯂꯣꯏꯅꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯃꯁꯥꯒꯤ ꯑꯣꯏꯅ ꯈꯤꯇꯪꯗꯤ ꯁꯥꯎꯒꯜꯂꯦ ꯑꯗꯨꯒ ꯑꯔꯣꯏꯕꯒꯤꯁꯤꯁꯨ ꯑꯩꯅ ꯃꯉꯣꯟꯗ ꯀꯩꯅꯣ ꯐꯣꯡꯗꯣꯛꯅꯤꯡꯕꯗꯣ ꯑꯗꯨꯝ ꯑꯅꯧꯕ ꯑꯃ ꯂꯥꯛꯑꯣ ꯍꯥꯏꯕꯩ ꯀꯥꯔꯠꯅꯦꯕ ꯁꯤꯒꯤ ꯀꯥꯔꯠꯁꯦ ꯑꯦꯁ ꯑꯣꯐ ꯁꯣꯠ ꯍꯥꯏꯁꯦ ꯑꯗꯣ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯅꯧꯕ ꯑꯃ ꯂꯥꯛꯑꯣ ꯍꯥꯏꯕ ꯀꯥꯔꯠꯅꯦꯕ ꯑꯩꯅ ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯑꯒꯁꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯕ ꯑꯗꯨꯝꯕꯒꯤ ꯑꯐꯕ ꯀꯥꯔꯠꯅꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯐꯣꯡꯗꯣꯛꯑꯒꯦ ꯈꯜꯂꯒꯁꯨ ꯋꯥꯈꯜꯁꯤꯗ ꯈꯤꯇꯪ ꯈꯟꯊꯔꯒ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯕ ꯃꯇꯝꯁꯤ ꯆꯥꯔꯕ꯭ꯔꯥ ꯆꯥꯗꯕ꯭ꯔꯥꯗꯣ ꯋꯥꯈꯜꯁꯤꯗꯈꯤꯇꯪ ꯈꯟꯊꯔꯒ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯌꯣ ꯑꯗꯨꯒ ꯁꯤꯗ ꯊꯥꯡ ꯑꯣꯏꯔꯒꯁꯨꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯗꯕ ꯊꯥꯡ ꯑꯣꯏꯕꯅꯤꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯒꯁꯨ ꯑꯩꯅ ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯎꯕ ꯃꯇꯝꯗ ꯃꯥꯅ ꯌꯥꯅꯤꯡꯕ ꯌꯥꯅꯤꯡꯗꯕ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯋꯥꯈꯜ ꯑꯃꯁꯨ ꯑꯗꯨꯝ ꯂꯩꯗꯤ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯃꯥꯁꯦ ꯑꯗꯨꯝ ꯑꯐꯕ ꯃꯤ ꯑꯣꯏ ꯑꯗꯒꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯐꯖꯅ ꯇꯧꯕ ꯉꯝꯃꯦ ꯑꯗꯨꯗꯤ ꯁꯤꯁꯤꯒꯤꯁꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯦ ꯑꯩꯅ ꯈꯜꯂꯤꯕ ꯀꯥꯔꯠꯁꯦ ꯑꯗꯨꯝ ꯑꯩꯒꯤ ꯂꯝꯕꯤꯗ ꯂꯥꯛꯑꯣ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅꯗꯤ ꯑꯣꯏ ꯑꯩ ꯈꯪꯅꯧ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅꯗꯤ ꯑꯣꯏ ꯑꯗꯨ ꯈꯪꯅꯕ ꯈꯪꯅꯗꯕꯗꯨꯗꯤ ꯏꯁꯥꯗ ꯂꯩꯔꯦ ꯑꯗꯨꯒ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯍꯦꯛꯇ ꯁꯠ ꯂꯥꯎꯅ ꯍꯦꯛꯇ ꯍꯥꯏꯗꯕ ꯋꯥꯈꯜꯁꯤꯗ ꯈꯤꯇꯪ ꯈꯟꯊꯔꯒ ꯍꯥꯏꯕ ꯑꯗꯨꯒ ꯂꯣꯏꯅꯕ ꯃꯇꯝꯗꯁꯨ ꯈꯤꯇꯪ ꯍꯩꯁꯤꯡꯅ ꯂꯣꯏꯅꯕꯤꯔꯒꯗꯤ ꯑꯗꯨꯝ ꯑꯐꯕ ꯑꯣꯏ ꯑꯗꯨꯗꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ
ꯑꯗꯨꯗꯤ ꯁꯤꯁꯦ ꯈꯟꯕ ꯃꯤꯁꯤꯡꯁꯤꯒꯤ ꯑꯃꯨꯛ ꯇꯧꯖꯔꯒꯦ ꯃꯌꯥꯝ꯫ ꯁꯤꯅ ꯍꯧꯖꯤꯛꯀꯤ ꯀꯥꯔꯗ ꯔꯤꯕꯁꯇꯤ ꯂꯧꯖꯗꯦꯀꯣ ꯃꯌꯥꯝ ꯑꯩꯒꯤ꯫ ꯁꯤꯅ ꯇꯨꯡꯗ ꯂꯥꯛꯀꯗꯕ꯫ ꯁꯤꯒꯤꯁꯦ ꯈꯟꯕ ꯃꯤꯁꯤꯡꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯈꯟꯖꯔꯤꯕ ꯃꯍꯥꯛꯁꯦ ꯃꯥꯁꯦ ꯈꯤꯇꯪꯗꯤ ꯀꯩꯅꯣ ꯑꯉꯥꯡ ꯑꯣꯏꯕꯗꯧꯅꯁꯨ ꯇꯧꯕ, ꯑꯉꯥꯡ ꯍꯥꯏꯕꯗꯤ ꯋꯥꯈꯜ ꯈꯤꯇꯪ ꯂꯦꯞꯄ ꯉꯝꯗꯕ, ꯃꯁꯥꯁꯤꯗ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜ ꯅꯤꯡꯉꯛꯄꯗꯣ ꯑꯗꯨꯝ ꯇꯧꯕ, ꯋꯥꯈꯜꯁꯦ ꯈꯤꯇꯪ ꯂꯦꯞꯄ ꯉꯝꯗꯦ꯫ ꯑꯗꯨꯒ ꯑꯩꯅ ꯃꯉꯣꯟꯗ ꯃꯥꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯂꯥꯛꯇꯤ ꯂꯥꯛꯀꯅꯤ, ꯍꯥꯏꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯀꯅꯤ, ꯐꯣꯡꯗꯣꯔꯛꯑꯒꯁꯨ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯈꯤꯇꯪꯗꯤ ꯂꯦꯞꯄꯗꯤ ꯉꯝꯗꯦ꯫ ꯑꯩꯅ ꯈꯟꯖꯔꯤꯕ ꯃꯍꯥꯛꯁꯤꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯑꯒꯁꯨ ꯃꯥꯁꯦ ꯈꯤꯇꯪ ꯍꯥꯏꯔꯛꯄ ꯃꯇꯝꯁꯤꯗ ꯏꯁꯥꯅ ꯋꯥꯈꯜꯁꯦ ꯈꯤꯇꯪ ꯈꯟꯊꯔꯒ ꯑꯗꯨꯝ ꯂꯣꯏꯅꯕꯤꯌꯣ, ꯃꯥꯁꯦ ꯈꯤꯇꯪ ꯑꯉꯥꯡꯒꯤ ꯃꯑꯣꯡꯒꯨꯝꯕ, ꯑꯗꯒꯤ ꯋꯥꯈꯜ ꯈꯤꯇꯪ ꯂꯦꯞꯄ ꯉꯝꯗꯕ, ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ꯫ ꯑꯗꯨꯒ ꯏꯁꯥꯁꯦ ꯍꯧꯖꯤꯛ ꯀꯅꯥꯒꯨꯝꯕ ꯑꯃ ꯈꯪꯅꯔꯝꯕ, ꯑꯗꯨ ꯈꯪꯅꯔꯝꯕ ꯃꯍꯥꯛꯁꯤꯒ ꯁꯥꯎꯅꯔꯒ ꯑꯩꯁꯦ ꯃꯥꯏꯀꯩ ꯑꯃꯗ ꯆꯠꯅꯤꯡꯕ, ꯃꯥꯏꯀꯩ ꯑꯃꯗ ꯂꯥꯛꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ꯫ ꯑꯗꯨꯒ ꯁꯤꯒꯤ ꯑꯔꯣꯏꯕꯒꯤꯁꯤꯁꯨ ꯑꯗꯨꯝ ꯑꯐꯕ ꯑꯣꯏ, ꯍꯥꯏꯕꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯑꯩꯅ ꯈꯟꯖꯔꯤꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯛꯑꯒꯁꯨ ꯃꯥꯁꯦ ꯑꯃꯨꯛꯁꯨ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯋꯥꯠꯂꯦ꯫ ꯑꯗꯣ ꯁꯤꯗ ꯈꯤꯇꯪ ꯋꯥꯈꯜ ꯂꯦꯞꯄ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯅ ꯈꯪꯅꯔꯤꯕ ꯃꯥꯁꯤꯅ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯑꯃꯨꯛꯁꯨ ꯑꯗꯨꯝ ꯋꯥꯈꯜꯁꯤꯗ ꯈꯔꯗꯤ ꯑꯗꯨꯝ ꯈꯜꯂꯦ, ꯍꯥꯏꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯎꯔꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯥꯕꯤꯔꯛꯀꯗ꯭ꯔꯥ ꯌꯥꯕꯤꯔꯛꯑꯣꯏꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯈꯟꯕ꯫ ꯑꯗꯨꯒ ꯃꯤ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕ ꯂꯩꯔꯒꯁꯨ ꯑꯩ ꯏꯁꯥꯁꯤꯅꯗꯤ, ꯃꯥꯅ ꯅꯠꯇꯕ ꯑꯩ ꯏꯁꯥꯁꯤ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕ ꯂꯩꯔꯒꯁꯨ ꯑꯩꯁꯦ ꯃꯌꯥꯝꯗꯨꯗ ꯀꯩꯁꯨ ꯈꯜꯂꯨꯗꯕ, ꯃꯥꯁꯦ ꯑꯗꯨꯝ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜꯁꯤꯗ, ꯑꯗꯨꯃꯥꯏꯅ ꯑꯣꯏ꯫ ꯑꯗꯨꯒ ꯂꯥꯛꯀꯗꯕ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯩ, ꯍꯥꯏꯕꯗꯤ ꯃꯥꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ, ꯑꯩꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕ, ꯑꯗꯩ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯝ ꯂꯣꯏꯅꯕ, ꯃꯣꯠ ꯆꯥꯟꯅꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ꯫ ꯑꯗꯨꯒ
ꯑꯗꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯦ ꯈꯜꯂꯒꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯃꯥꯁꯦ ꯑꯗꯨꯝ ꯁꯤꯒꯤ ꯑꯍꯥꯟꯕꯩꯁꯤꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯅ ꯇꯥꯈ꯭ꯔꯒꯁꯨ ꯃꯥꯁꯦ ꯑꯗꯨꯝ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯃꯁꯥꯒꯤ ꯑꯣꯏꯅ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯇꯨꯡꯗ ꯑꯩ ꯁꯤ ꯊꯕꯛꯁꯤ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄꯅ ꯇꯨꯡꯒꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯕ ꯍꯥꯏꯕꯗꯤ ꯑꯩꯅ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯤꯁꯦ ꯑꯩ ꯇꯨꯡꯗ ꯌꯨꯝ ꯑꯃ ꯄꯥꯟꯕ ꯃꯇꯝꯗ ꯑꯩ ꯌꯨꯝꯁꯤ ꯂꯦꯞꯄ ꯉꯝꯅꯕ ꯌꯨꯝ ꯑꯃ ꯐꯖꯅ ꯄꯥꯟꯕ ꯉꯝꯅꯕ ꯑꯩ ꯀꯩꯀꯩ ꯍꯣꯠꯅꯁꯤꯒꯦ ꯀꯩꯀꯩ ꯊꯕꯛ ꯇꯧꯁꯤꯒꯦ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯈꯟꯕ ꯂꯥꯏꯔꯤꯛ ꯇꯝꯕꯃꯛꯇ ꯑꯣꯏꯔꯣ ꯃꯥꯅ ꯇꯝꯃꯤꯕ ꯂꯥꯏꯔꯤꯛꯁꯦ ꯇꯝꯕ ꯃꯤ ꯑꯣꯏꯔꯒꯁꯨ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯐꯖꯅ ꯑꯗꯨꯝ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯑꯩ ꯃꯤ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯩ ꯍꯣꯠꯅꯗꯕ ꯌꯥꯗꯦꯅ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯟꯕ ꯇꯨꯡꯒꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯕ ꯋꯥꯈꯜ ꯌꯥꯝꯅ ꯑꯐꯕ ꯋꯥꯈꯜ ꯑꯗꯨꯝ ꯈꯟꯕ ꯇꯨꯡꯒꯤ ꯃꯊꯪ ꯀꯩ ꯇꯧꯁꯤꯒꯦꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯑꯣꯏ ꯑꯗꯨꯒ ꯑꯔꯣꯏꯕꯒꯤꯁꯤꯅ ꯅꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯛꯄ ꯇꯥꯔꯒꯁꯨ ꯅꯕꯥꯅꯤꯒꯤ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯏꯃꯥꯟꯅꯕꯤ ꯃꯛꯇ ꯑꯣꯏꯔꯣ ꯑꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯣꯏꯔꯣ ꯑꯗꯨꯝꯕꯅ ꯅꯕꯥꯅꯤꯒꯤ ꯃꯔꯛꯇ ꯈꯤꯇꯪ ꯌꯦꯈꯥꯏ ꯊꯤꯡꯒꯥꯏꯕ ꯄꯤꯔꯛꯄ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯑꯔꯣꯏꯕꯒꯤ ꯀꯥꯔꯠꯁꯦ ꯑꯣꯏ ꯑꯗꯩ ꯃꯤꯅ ꯅꯕꯥꯅꯤꯒꯤ ꯃꯔꯛꯇ ꯁꯥꯎꯅꯅꯕ ꯁꯤꯜꯂꯛꯄ ꯑꯗꯩ ꯈꯠꯅꯅꯕ ꯁꯤꯜꯂꯛꯄ ꯑꯗꯩ ꯌꯥꯅꯤꯡꯗꯕ ꯎꯠꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯦ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯣꯏꯔꯒꯅ ꯌꯥꯅꯤꯡꯗꯕ ꯎꯠꯄ ꯑꯗꯨꯒ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯑꯣꯏꯔꯒꯁꯨ ꯃꯣꯏꯅ ꯅꯕꯥꯅꯤ ꯁꯥꯎꯅꯅꯕ ꯁꯤꯜꯂꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯂꯣꯏꯁꯟꯖꯔꯒꯦ ꯃꯥꯁꯦ ꯈꯤꯇꯪ ꯑꯍꯥꯟꯕꯗ ꯋꯥꯈꯜꯁꯦ ꯍꯥꯏꯒꯨꯝꯁꯤꯔꯅ ꯃꯁꯥꯁꯤꯗ ꯋꯥꯈꯜꯁꯦ ꯍꯧꯖꯤꯛꯁꯦ ꯈꯜꯂꯒꯁꯨ ꯃꯥꯁꯦ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯔꯛꯑꯒ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯃꯥꯡꯗ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯃꯌꯥꯝ ꯑꯗꯨ ꯊꯥꯗꯣꯛꯑꯒ ꯁꯣꯝꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯟꯅꯤꯡꯉꯛꯄ ꯁꯣꯝꯒ ꯈꯪꯅꯅꯤꯡꯕ ꯑꯩꯉꯣꯟꯗ ꯀꯃꯥꯏꯅ ꯐꯣꯡꯗꯣꯛꯁꯤꯒꯦꯅ ꯋꯥꯈꯜꯁꯤꯗ ꯈꯟꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯁꯤꯒꯤ ꯀꯥꯔꯠꯁꯤꯁꯨ ꯑꯗꯨꯝ ꯍꯥꯏꯐꯦꯠꯇꯤ ꯃꯥꯟꯅꯔꯦ ꯍꯥꯏꯕꯗꯤ ꯃꯥꯁꯦ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯈꯜꯂꯤꯅꯦꯕ ꯃꯉꯣꯟꯗ ꯀꯃꯥꯏꯅ ꯐꯣꯡꯗꯣꯛꯁꯤꯒꯦ ꯀꯔꯤ ꯍꯥꯏꯔ ꯐꯣꯡꯗꯣꯛꯁꯤꯒꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯋꯥꯈꯜꯁꯤꯗ ꯐꯣꯡꯗꯣꯛꯄꯗꯣ ꯉꯝꯗꯈꯩ ꯑꯗꯨꯝ ꯂꯩꯔꯤꯅꯦꯕ ꯋꯥꯈꯜꯁꯤꯗ ꯑꯗꯨ ꯐꯣꯡꯗꯣꯔꯛꯀꯅꯤ ꯐꯣꯡꯗꯣꯔꯛꯑꯒ ꯑꯗꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯒꯅꯤ ꯑꯗꯨꯒ ꯃꯥꯁꯦ ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯕ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯌꯥꯝꯅ ꯍꯩꯕ ꯑꯗꯒꯤ ꯊꯕꯛ ꯑꯃ ꯇꯧꯔꯒꯁꯨ ꯐꯖꯅ ꯑꯗꯨꯝ ꯇꯧꯕ ꯉꯝꯕ ꯋꯥꯈꯜ ꯐꯖꯅ ꯈꯟꯊꯕ ꯉꯝꯕ ꯃꯤ ꯑꯃ ꯑꯣꯏꯗꯣꯏꯅꯦ ꯍꯥꯏꯗꯤ ꯑꯐ ꯐꯠꯇ ꯈꯟꯕ ꯉꯝꯕ ꯑꯗꯒꯤ ꯃꯥꯁꯦ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯃꯥꯅ ꯅꯪꯒꯤꯗꯃꯛꯇꯁꯨ ꯑꯗꯨꯝ ꯂꯦꯞꯄꯤꯕ ꯉꯝꯕ ꯑꯗꯨꯒ ꯑꯗꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ ꯑꯗꯒꯤ ꯁꯨꯕ ꯅꯣꯝꯕ ꯑꯗꯨꯝ ꯀꯟꯕ ꯑꯗꯨꯒ ꯃꯔꯛꯇ ಖꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯒꯗꯤ ꯃꯤꯅ ꯈꯤꯇꯪ ꯌꯦꯡꯁꯤꯟꯕ ꯅꯕꯥꯅꯤꯒꯤ ꯃꯔꯛꯇ ꯁꯥꯎꯅꯅꯕ ꯁꯤꯜꯂꯛꯄ ꯑꯗꯩ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯣꯏꯔꯒꯁꯨ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯅꯕꯥꯅꯤꯒꯤ ꯃꯔꯛꯇ ꯁꯥꯎꯅꯅꯕ ꯁꯤꯜꯂꯛꯄ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯣꯏꯔꯒꯅ ꯈꯤꯇꯪ ꯌꯥꯅꯤꯡꯗꯕ ꯃꯣꯏꯔꯣꯝꯅ ꯑꯣꯏꯔꯒꯁꯨ ꯑꯗꯒꯤ ꯅꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯑꯣꯏꯔꯒꯁꯨ khitang ꯌꯥꯅꯤꯡꯗꯕ ꯐꯥꯎꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯃꯥꯅꯁꯨ ꯅꯪꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤ ꯑꯗꯒꯤ ꯅꯪꯅꯁꯨ ꯃꯥꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ